Indian Institute of Information Technology IIIT Senapati Manipur gi ahumlak suba convocation gi thoram ngasi pangthokre loinana IIIT Manipur da lamda masigi mahairoi amata tamlamdabada Manipur gi governor Anusa Wikena nungaitaba fongdokre thoram aduda Board of Governors IIIT Senapati Manipur gi chairperson Dr. Sukhi Orawan Director Professor Krishna Baskar yauna Board of Governors ki member sing Senate ki member sing Institute asigi staff amadi faculty member loinana mahairoi amadi mama mapa oiba kyana saru yaki thoram aduga mari leinana Governor Anusa Wikena hai IIIT Manipur da lamda masigi mahairoi amata tamlamdaba si yamna nungaite mari leinaba authority da lamda masigi mahairoi singbu institute asida tamba yanaba thabak paikhatnaba mahaki maikeidagi haigini hairi Mantripukhi da laiba IIIT Manipur gi auditorium da pangthokiba convocation atuda Governor Anusa Wikena hai Manipur asi ITF hub ama oinabaga loinana Manipur North East da lairiba mahairoi singbu information technology amadi masiga mari leinaba research ki field da khumang chauchinaba pandam thamliba institute asida state asida lairiba mahairoi amata tamde haiba wafam ama lakpa sima yamna angakpo oiri lamdam asida lairiba naha oiriba mahairoi singna institute asigi BTech program da yauduna Institute asina piriba kudong chaba sing asi launa ba hotna biu haina pauzen ki ngasi degree fanglaba mahairoi sing da thagat wahi thamladuna governor na makhatana hai degree fangliba mahairoi sing na ngasi ki numit asina punsi ki aroiba pandam amani haina khaloi dobani kanna hotna duna hena faba amadi masak thokpa mioi ama oiba ngamnaba hotna bagi changi punsi ki pandam ama fangnaba hotna bada awaba kudong chada ba kaya thengnarakani maduna ninghanna duna hotna ba lepa yade haiki आगे कैसे बढ़े और इसमें आप सब लोगों की भूमिका बहुत महत्वपूर्ण है। और दूसरी बात, आज आप डिग्री ले रहे हैं, मैं हमेशा छात्रों से भी कहती हूँ, जब भी मैं इस तरह के प्रोग्राम करती हूँ, कहती हूँ कि डिग्री तो आप ले रहे हैं, केवल डिग्री लेना ही जिंदगी का मकसद पूरा नहीं